Pandamgi pausedagi maruoiba paukra lakhotjaraga miyamda khulol tamjage leba asigi tunglamcha mahiroi singi khuttalai governor Manipurgi governor Anusia Uiken ngasi panggaida leba Saini School gi nauna saba Captain Bikram Batra haina mingthomba auditorium ama sangakre Saini School pangaina sindina pangthokiba auditorium sangawigi tharam aduga mari lainana governor na ujarasu thakibaga loinana souvenir ama su release tawki Tharongga mai lainana governor na phongdokhibada school asigi mahiroi sing mahi masing gi lamda pungning jangba discipline laina mahi masing tamba ubada nungaiba fawi leba ama sakhotnaba honabada education na chingthaningai oiba masak thopa thodang ama lauri mahiroi singbu matik chana mahi masing haihannaba honabada oja singi thodang yamna maru oi ape palekhomna fajaraba balance ama semagom oja singna su mahiroi singbu mahi masing tambiri makhoibu matik chaba misa amamam oinaba semli Masina Sokapa Mahi Masin Haiba Kunai Amadi Leba Amo Yohali Education gi khongthangda aikoina loksing khak tanba nate aikoigi lamchat nat amadi enjagi chatnavi sing mamutana khangba ngami leba asi gi tunglamcha mahiroi singi khutta lai mahiroi sing education da piriba khudongchaba adu chapchana sijinaduna kunai ase afab mayonda purapa ngamgani haiki governor na makha taraduna kumjali singamaga samapan humdraga mathoya lingkai kiba Saini School Imphal Asi ngasi school authority singi hotna zamana leba asigi maming lairaba school singi manungda ama oiba ngamde Saini school da mahiroi sing asi mahiroi haibada gidi keda sing hairaga hena khangnari masigi maramdi ata school singi mahiroi singda takpi tambiriba aduga khenaba mawongda school asida tambiriba akhanaba military discipline amadi lariba educational environment asinani Saini School gi cadet sing na uba fangliba angapa talent sing asi atopa school gi mahiroi sing da uba fangde haiki Saini School lingkai kibagi maru eba pandamdi mahiroi sing National Defense Academy amadi masiga manaba military institution sing da chanabagi damak mahima singit lamda amadi haksang fana lahenduna sem sanabagi damaktani India gi tonga ba Armed Forces da top singthaningai oiba masak thopa amadi mathongna leiba officer sing putoktuna leba asigi security ga mari lainaba military officer singda mating pangduna saruk yanabani school asigi campus asi mahausagi fajabana ikoi sinba amadi noise pollution leitaba asina school asi miyangi pungning chingchimfam mafam ama oiri India asi tunga ba culture amadi longamba furup sing semba leba amani asigumba fibam asida mahima singi kuthangda mahiroi singi marakta Mareba nungsiba amadi mareba kitamak kathopagi wakalon tambiba modern gurukul ama haragadi Saini School Imphal asine haiki masi pumba school administration amadi oja singi hotna zamani haiba thangkibaga loinana governor na khwaidagi hena khudongchadaba mayungnabam tanfam aduda phaoba hanba laitina yamna kana hotnaduna amadi malemde injabu chakhwanaba leba ama oihannaba hotnabada masak thongna thodang launaba mahiroi singda appeal tawki ngasigi thauram Saini School Imphal ki Principal Grove Captain Rajneesh Kumar, Saini School ki Deputy Principal Lieutenant Colonel Satish Kumar, Saini School Administrative Officer Squadron Leader A.R. Jote, School asigi oja sing amadi mahiroi sing yawnga tunga ba masak naiba miyoi kaya su saruk yaki. Assam Rifles ki khut yauramba yai IM, Myanmar da Kuki National Army Bina, Hompam Chingthung kauba tangkul macha ama hatkibagi thaudo aduda Phakop ki camp laiba Assam Rifles ki khut yauramba yai haina NSCM IM na phongdorakli NSCN GPRN na thadorpa chero amada Okhul district king apul khuldagi honpambu hatkibagi thawong asina NSCM amadi GPRN da asawa pu alle asigumba thawdo ashiKuki singna makha tana sathaba lepkadabani ofom ashiKuki singna taraina loba chumloi Nakal amaromda NSCN na sirakliba maral aji yumfam yaudaba Assam Rifles bu mingse thianaba hotnabani haina IGAR South na sengdorakli IGR South ki maikaidagi makha tana phongdorakpada NSCN Assam Rifles asiguma maral sizinaduna ukur amadi kamjongda thajadabagi phibam ama sagatnaba hotnari hairakli Maram chaba demand tallaba phaoba pibirak triba ashiKuki sing asi India gi second class citizen amara KSO Kuki sing na central government amadi mari lainaba security officer singda maram chaba demand tallaba phaoba manada haptabagi phibam da lariba asina
Cookiesing asi India's second class citizen ama oirabra haibagi wahang hangningle haina Cookie Student Organization KSO Tingnopol District na thadorapa chero ama na pendaba phongdoragri Luba asigi Information and Privacy Department na thadorapa chero aduna makha taraduna Manipur State Police ki SSP rank ta laiba nectar kauba police officer amana Tingnopol District ki Maram laijadaba misam ama bu hatkani haina kihanbada chenaba asi angapa phawi asiguma thawong asina Maram laijadaba misam miyam ki punsida khodong thiningai oi Masina district asida makal ama hektagi maitai forcing laiba haibasi mafam asigi miyam ki punsida khodong thiningai oi habagi achamba khudam changdam aduni haidi jero asina makha taraduna maitai forcing district asida thambidanaba miyamna Assam Rifles ki makok thongba officer sing phaoba yauna central government hanna takna duna laglabasu manada haptabagi thawong asina cookie singda angapa amadi thajadaba phawale Pibam asina furu asigi miyam leba asigi second class citizen ama oirabra haina phawa hangningle haiba thamlakpaga loinana central government amadi mari leinaba city officer singna cookie singbo India gi citizen ama oina ngakfi sembiba amadi aikoi gi appeal tabiba mathau tai hairi Peace Forum natroga committee semdena peace dialogue chathanaba lengang thabak paikhallu asangkasa thamapal helaklaba Manipur gi irang asina sing amadi tamda kham thengna wahale Peace Forum natraga Peace Committee semdena Peace Dialogue chathanaba lengang thabak paikhalu haina Forum for Restoration of Peace FRPM gi convener asang kasana phongdokre Peacekeeping role of FRPM and control of fire in Manipur since 3 May 2023 haina mingthoba magazine ama Manipur Press Club ta ngase release tawgi thoramda saru yaraduna asang kasana hai Stadasi da tholiba irang asiki jairakta ching amadi tamda pamdaba thodok kayagi video sing viral sathaliba si khudak telepiu masina thokliba irang asida hena mai chalabagi masa amo erakani lambida gari munba selakhiba sing thodok sing asina punna himinariba singi marakta akaiba lakani masida natana highway da chaliba gari singda nongmai kapsinduna mipamipun amadi phuba chaibana Manipur da thokliba irang asi Hena sagatnaba masa ama oirakani Maram asina asigumba thawongsing asi miyamna su makhatana tawbiganu Aikoi land farm de ing tappa pami nungsi janana mahogsagi punsida hanjinduna nungaya fana chakhot tharangda mai onsinaba hotnaminasi haina su mahangna phongdokhi Moreda yum ama maina tumna chakre ngrang numidang pung 9:30 taba aduwaida Indo-Myanmar border More town Tingnopol district ki manungchamba More college manakta laiba Chikim Belas yum ama maina tumna chakre hariba yum ado electric shock circuit thokpadagi chakhiba oiramba yai hari yum ado Chikim Belas aduda laiba angkul maring chai 32 kauba miyoi ama kini hari loinana yum ado lingja hat haukip kauba miyoi amana chandokpani hari adum oinamak yum ado matau karamna mai chalakhibano habagi chapchabadi khangba ngamdri Thangjing Chingbo Hawkip Rijapni Hairak Rivasi Miyambu Lana Lamjing Naba Hotnabani Thangjing Chingbo Ukau Lokai Beleski Chief na Hawki Rijapni Haina Krem Tower Kiva Adu Aramba Amadi Miyambu Lana Lamjing Naba Hotnabani Haina Manipur Lengana Fongdor Agli Forest Environment and Climate Change ki Space Secretary RK Amarjit na Governor gi Mingda Thopa Order Amagi Matung Inna Thangjing Ching asi maru oiba amadi Puwari ga sagona duna lakpana maram oiraga Manipur Lengana Manipur Ancient and Historical Monument and Archaeological Science and Remains Act 1976 ki Section 3 gi makhada Protected Site ama oina lauthokrabani Belasif asina ching asibo hawkip reserve ni haina claim tawriba asim lengaki laiba record amatada leite amadi lengaki resolution AC natraga rule gi matung ina lauthokiba su leite haina khanghalakli Lanjenariba singna pothokataba pothoksinggi masaksing ahongba mamalda phanghanbiyu Lanjenariba singna pothokataba pothoksing asigi pasaksing thawrang tawbada ahongba mamalda phanghanbiyu loinana pothokadariba pothoksing asi lengang uloksimbiyu natraga pothoksing asigi yonfam oina tokhaiba mafom kaithel ama thawrang tabiyu haina Joint Committee on Affected Maitai Victim Manipur gi campaigner thoiba ningthogsana thadorapa chero amana phangdoragli Zero asina hai Manipur gi tungan ba mafam kayadagi lanjenaraktuna tungan ba relief camp singda lairiba victim singda Manipur langang na makal makha kaya ki senthok lambi oinaba training kaya pibikre
Training adugi mahai oina victim singna makoi haisingba aduna pothok kaya puthokpa ngamkhre adubu puthokliba puthok adu sabada sangba posak adu tharang tawbada senthok leitabana maram oiraga khudong sadaba kaya mayoknari victim singe pot yomfam mafam ama leitabana maram oiraga lambida laire khulakta chatuna pot yomba asina lambida chaliba miyam amadi lekagi miyamda akaiba khudong sadaba piri amaramda committee na Manipurgi governor CM chief secretary da interim relief aina face wajaba semfam pibinaba memorandum pisinkiba adu athubada thaba onthokpi hainasu taksilakli nongsum chingthaktagi khulnga fasing lauthokpa yaroi folks nongsum chingthaktagi khulnga fasing lauthokpa yaroi haina Federation of Civil Society Organization folks na thadropa zero aman hairi zero osina hai mamang saigi me ahumdagi chingkuki terrorist singna maitai singi mathakta landaraktuna amadi Manipurgi apunbagi saktamda singnaduna chatharakliba lan asida maitai khul kaya mai thaduna amadi minungsi laitana mihathina hatuna tanthorakre lafong kaya ama law uba yahandre thokliba lan asiga mari lainana Manipurda lakhiba lak amarom hengadaba Central Armed Police Forces Manipurgi tongan mafamsingda deploy tawduna lairi masing yamlaba CAPF ki state asida deploy tawrabasu maitai khulsingda lepna chingkuki terrorist sing ngasisu afaba makhalgi nongmai amadi bom kapsilakpadagi misimina lepna thokli lafom kaya ama kuki sing lausingkhibadagi lawpamba yadana lairi lafam sing ngakpinanaba amadi khul ngakpinaba chingkhong chiyada lairiba miyamna mafam singdagi central force singda amadi state ke makok thongba mari lainaba singda taksinba lairabasu thajaba piba natana thaba oina khul ngakpa singi thodang lawtabana ngasi maitai singna isagi iramdamda mito ama dauna lanjenabagi fiba mayuknari state asigi manungda lan thokliba tonga mafam singda buffer zone sing semgatuna maitaina khundaba mafam kaya kuki singa lanfam oina sijinabada ayaba piba oina tawri chingkuki terrorist singna maitai khul ngapa amadi maitai amadi mitai khul tamna nongmai amadi bom sijinaduna landarapa khudingda maitai khul ngapa singna amuk defense tawduna changsiluba matamda chingkuki terrorist singa Assam Rifles natraga atopa CAPF Singapurna bunker amatada laiminaduna maitai khul ngapa singda landarapagi video footage yangna khundang jamdam kaya lairabani CFF singna mayada leptuna puzzle senna lan khambagi thodang lomlabadi masagi career thadokuna khul ngakpagi thodang loriba naharo sing thoklamdabasu yai laibak thibadi thokliba lan asi hek horakpadagi chingkuki terrorist singna yamna toina landarakfam mafam ama oiriba Imphal East District ki manung chamba nongsum amadi akoibada khundariba Kunja sing lanjena duna lairibani Lonena Cycle Police Station manung chamba Khamenglokta nongma khakta da khulngapa miyoi mapan chingkuki terrorist sing haukiba jahida hatkiba laikhrabani nongsumgi jingthatta ULF ke lami sanglup MPA ge base camp ama hangduna khulngapagi thoglang loriba asida handakta Assam Rifles na mafam asi thadokuna chakinaba warning taropa asi folks na akan maungda condemn tawi karigumba makha tana AR gi maikaidagi pressure taropa tarabadi miyamna chapchana thengnagani AR na maitai khul tamna nomai kapsilakliba chingkuki terrorist sing control toba ngamba taragadi maitai khul ngakpa singna mafam adu thadokhibada thoidongna chingnaba leite India gi territory singna rekriba chingkuki terrorist sing mayuknariba khul ngakpa singda warning tawduna tanthoknaba hotnariba asigi nunggi oiba wando karino hainasu lup asina hanglakli ST gi recommendation thabinaba maitai draft union CM gi pokning singsingrep Maitai mitai sing Indian Constitution gi schedule draft list chalhanabagi dama Manipur gi Chief Minister M Birena maitai furup gi ethnographic report ka loinana recommendation ama Minister of Tribal Affairs Government of India da thabinaba maitai mitai draft union MMTU na ngasi Chief Minister da aiba chel pijun taksin grep maitai mitai draft union ge secretary Mutum Churamani maitai na khoyak pijuna pesingkiba aiba chero aldu da palibadi MMTU na schedule draft demand committee Manipur STDCM World Maitai Council WMC Kanglepa Kanbalup KKL amadi Kobre Maitai Diaspora JMG ga loinana punna khusamnaduna campaign for a better Manipur with Equal Station haiba theme gi makhada haukiba sahi ge November kundagi hauna miss call campaign ama haudokhi Haidaba campaign asi mamang sahi ki December 13 da miyam gi oiba lele ama chatuna mai pakna loisinggi Haidaba campaign adu Science Post New Imphal da sinkibani Haidaba campaign adu da miyam dagi miss call
883650 lakhi masina takpati maitai michina ST list chanabagi damak sangchiliba khongjang asida miyamna mapung phana sagatli haibani maram asina maitai mitai bo Indian Constitution gi ST list chanabagi damak recommend thabiyu loinana Manipur High Court ki order matung ina Manipur lengang Ministry of Tribal Affairs Government of India na reply thaduna Court state lenga ki maikaidagi pakhum pirak naba chahi amagi matam thakibani haiba aroiba matam asi chahi ashiKuki March thagi chaichet kungani panda oiragani maram asina lenga ki maikaidagi athuba matamda mathau taba thabak sing lokhapiyo haina Chief Minister gi pungning singsinki